Mode Department na two-wheeler amadi four-wheeler ki mechanized parking platform SANABA thaurang tauriba Ima Keithel Irabot road hariba mafam asida parking Saba YAROI karigumba manipur lengak na NGAMMI HAIDUNA namduna parking Saba tarabadi Communist Party of India CPI na makhal makak yagi AKANBA KHONGJANG CHANGSINGANI haina Manipur State Council ki Secretariat Member Laisham Sotin Kumar na AKANBA section wathamkre ngasi Irabot Vavan Complex Imphal da pangthokiba pawgi mifam amada wafam ase fogdokladuna Sotin Kumar na hai Imphal Smart City Limited na hauzik mafam marida two-wheelers amadi four-wheelers ki mechanized parking platform SANABA thaurang tauriba mafam sing Nagamampal near Custody Bridge Ima Keithel Irabot Road Sanjentong Bridge amadi Secure Building Not AOC hariba mafam mari asida parking SANABA thaurang tauriba asimak yamna faba khongthang amani adubu Ima Keithel Irabot Road asida sagadoriba parking asina mafam asida hanadagi YAROI dukan sing amadi Yum singda adugi matik awaba chaiting amamay nagodawriba asina maram oiduna mafam asida parking sagani haibasi CPI na yaba ngamloi matamga chunaba thabak kaya tawrakpadi yamna faba khongthangni adubu mafam asi hanadagi chinduna leirakpada natana Sunday numit khudingi mafam asida firo kaya yonsinbana lambi asi sathok sasin tawbada awaba kaya thengnadra lakli Imphal mayolda mi yamna chinsilakpa maramna fatahaudi kaya mafam chadana huntorakpa amadi lambi asigi nagyata masing thingamdaba gari kaya khamjinba asina lambi asida chaliba miyam aduki matik awaba oiri haina su fongdoki kana plot chamu matata aduga rumon ki manunda plot chamu to around 200 kumpa silengo performance area se da hokiba ekoi 1980 dagi Imphal Municipal Board na Irabot Road HAIDUNA BT Road dagi sanagpa aduga Mokchuthambe area aduga awang thabasina koi madagi Irabot Road si sanaga maroina koi rumon ki lambi ta aduga koi road dagi si area sino 1980 dani matandagi Imphal Municipal Board na Irabot Road ay maming thorakan lambi siya thina lambi to sabde around try to park lambi si yang kira bersalaga akoi besi surrounding sininya udah kamero lambi mo na lafiya adu lai kibati nasi ya koi Irabot road se masida Imphal kam chinjala pasida maram ka kaya manungre akoi prajamiya mi tatawati amurakai kaikrama si ayukta petrona kemiwe fiari and Irabot ki tainaba road ka tainaba se da do matanda pero do minini ko ba strike ka to do ta lambi para block to hum real sathi kama